Manipurgi Chingi Jila ama oiriba Kangpokpi Jila asi tongan-tonganba furupsingna punna khundaba jila ama puri. Adubu jila asigi mapping oiba lining asi Christianity na oi. Aduna April tha asida Christian lining singlaba festival Good Friday. Amasong Easter Sunday asi paksanna amadi mapungphana pangthokre. Prayer toba amadi Jisubu seithaba lining laison na mapung oiba saktam oikhi. April 12 da Kangpokpi Jilagi Saitu Vidhan Sabha Kendra amasong Churachandpur Jilagi Hinglip Vidhan Sabha leiba tongan-tongan ba Furup Singh Rongmei Kharam Aimol Inpui amasong Chiru miyamna jilasing asigi ngamkheda ahongba purakhraba matungda thengnariba khudong chadabasing asi kokhannaba mari leinaba authority singda taksinnaba committee ama semkhre hairiba committee adugi mingna interdistrict boundary reorganization district demand committee for administrative convenience haina kore aduga yamna nungaitaba thodok ama oina April 13 da National Highway number 2 Imphal Dimapur Lambigi Keithimanbi Military Colony gi mayoknadaba leiba village cemetery manakta pochei puba gari ama accident thokpadagi gari adugi driver conductor yauna miyoi ama sokle thodok adugi pau hek phanglaba security forces gi maikedagi asokpasing adu mapham adumaktada first aid pikhi Manipurda lambi thongi phibam chana leitaba lambi gi pak chawbagi chang watpana chingba yauna atopa maram kayadagi accident thokpagi pause adumak taduna lakle aduna gari thoriba singnasu yam cheksinna gari thobagi tangai fada basuleiri Kangpokpi Jilagi Deputy Commissioner Mahesh Chaudhary gi luching makhada District Administration Kangpokpi na sinduna District Level Award Felicitation Program Kaya Cup 2023-24 amadi 2024-25 gi thoram DC gi Conference Hall da tha asigi taratare da pangthokre thoram aduda wa ngangbada DC Mahesh Chaudhary na hai haksel amasung yaipa Yumbal Mantralai gi makhada mana asi lanai amasung miyam gi hospital singda pibani mana asi Swachh Bharat mission gi wakhalonda yumpham oiraga hairiba hospital sing asida lunaba amasung hygienic oina thamba kaya ado yingsinlaba matungda pibani haikhi Sri Chaudhary na mahakki maikedagisu hospital gi mathau tawriba karmachari singna lulan na thamnaba hotnabada lawriba thodang singbusu thagatpa phongdokhi thoram aduda DC na hangatlaba primary health center amasung sub center singda certificate sing yinthokhi asigumba program asina ama layengpham singda henna lunan na thamnaba hotnabada stakeholders pumnamakta pukning soidana thogatlagani haibagi asa tori Bharata Sainik School asi khwaidagi faba school singi manungda ama oiri Sainik School entrance examination gi matangda maheroi singda gyan lo sing piba amasung maheroi sing asibu school asida tamnaba pukning thogatpagi lecture program ama Assam Rifles na sinnaduna tha asigi 18 da Kangpokpi Jilagi L Hengjol Upper Primary School da pangthokhi thoram aduda maheroi 114 da All India Sainik School entrance examination thabagi matangda niyam sing amasung scholarship oina lobagi khudong chaba singi matangda su akhang ahei singna takpi tambikhi matamna asum leptana chatpana saraba kalen lakpagi nungsa meisa asida kumgi mahei marong thabagi thabak asi Kangpokpi Jilada kanna chathari Lomi singna kumgi nong lakpa ngaiduna isorda matamna nong chuhanbiduna marei marong ningthina panbinaba prayer shu tonari